ngasi numidang wairang phone ki ba tuan ba Manipuri si phone sing digi maru oibe I pauk sing khongcharaga Manipur top channel gi maike digi myam da thamjagi ahan bada haujuk thamliba curfew July 10 gi matungda hiram kharada komthok lagani CM COVID-19 maram oiduna sauna saitheng phangalaba nongmagi sura nomlaga sajaba imung lak anida lupa lising manga laingak ki maike digi tengbang piragani lakliba July 10 dagi di laingak haujuk thamliba curfew si tangai phadaba hiram khara komthok lagani haina Manipur Chief Minister N Berena haikre wafam asi ngasi hangang singda haujuk sagaliba ibudo marjingi khubam su oiriba ko tourism building yengsinbagi khongsata phongdokhibani haina supali wafam asi ngasi hangang singda haujuk sagaliba ibudo marjingi khubam su oiriba ko tourism building yengsinbagi khongsata phongdokhibani ngasi gi khongsat aduda PWD gi official sing amadi tourism gi official kya su saru yakhi Chief Minister makata na hai khibada lai rabi imung singda laingak na pigidoriba senthang sing asi COVID-19 na maram oiduna thabak pangthok la roidaba budget gi khara kaktharaga lupa crore samrom kaitholagani tengbang gi senpham asi miamda installment ani thokna direct beneficiary transfer DBT oin masa gi bank account installment ani thokna transfer tawgani ahanba installment oina tha sigi July aroibada piba horagani ani suba installment na September thagi mayai sanglakpada pigani haina pausna phungdorakli atopa pawamana mo lairong thelda LED floodlight ki khudung chaba lairaba sanabung ama sangakhre vaccine kablaga sahi ahum gi matungda sirabadi lupa lakh 10 pigani Radeshyam Hairok Assembly Constituency ki mihut Dr. Thoksom Radeshyam gi miyeng makhada ACSC gi manung sanba lairong thelda sanabung ama LED floodlight ki khudung chaba hapsinduna nauna semjilaba laibak pokpa numita hauna bi matung ina MLA Radeshyam ni SOP ngakna mamingtagi sangaraga miyam ro khusinakre yengbada pukning huna ningthiraba sanabung adu sangabaga mari leinana wangang laduna MLA Radeshyam na hai ngasi sangari sanabung asi asingbadi khulgi miyam na semgatpani miyam gi mateng yauduna MLA na thabak amata tawba ngamloi afaba chakhatpa khunai ma ohenba hotnabada laikai natragana khul adugi mipung khudingmaki thaudang yamna lei thauram adugi khudong chaba lawraga MLA na makhatana hai COVID-19 gi vaccine kapada aranba propaganda sandokpa singbu MLA na penaba wafam kya su thamki miyamna isa da akiba madi singnaba laitana vaccine kapiyu karigumba COVID-19 gi vaccine kaplaga sahi ahum gi matungda vaccine maram oiraga laitaba thoklabadi imung manungda MLA aigi maikaidigi lupa lakh 10 gi compensation pigani aranba propaganda thajabigano vaccine kapada singnaba madi mipai ningai karisu leite vaccine kapthokpa sina aikhoi punamak safe oinaba amata ngairaba lambi ni hansu makhata ki tentangna atopa pau khara thamjage Mount Kabru gi waroisin purakpa Congress ki khutalai Bijoy BJP Manipur Pradesh ki chief spokesperson CS Bijoy na haikre COVID-19 gi second wave asina naba masing hengalakpa amadi sibi gi sang hengalakpa degi mipai ngari ngai sera sida rival ama oiriba Congress party na lepa leitana mi sinduna issue sillaga nganglakpa silebak thibani Congress party na hauji Mount Kabru gi matang Manipur government ga Committee on Protection and Preservation Committee organization amaga agreement sign tawnakhiba asina tungda akaiba oirakani haibisi aranbani sign tawnaba leite wafam asi ngasi lamphel da leiba mahaki mayumda paumising unaba makna phungdokhibani so hairi Manipur government ga sign tawnaba tarabdi chief secretary natragana mari leinaba commissioner ga tawnagadabani minister natragana politician amaga sign tawnabadudi sign tawnaba kaudi mauna makhatana Congress ki Megachandra na haikiba Mount Kabru asi kanagumba kangrup amagi oiba yaroi government gi oigadabani hairakpasi darka leite maramdi Mount Kabru asi hanadagi reserve forest ki manungda leibani haina spali atopa pawamana mafam khangdana mangkiba angang ngasi TUC da khusinarakhre ngarangdagi mafam khangdana mangkiba thangmaiban maisnam laikai sahi 13 da ngairiba nupi masa ama Sandam Sonia ngasi numijung bapung baro makhairom tabada thangmaiban yumnam laikai gi mamanabi amagi mayumdagi phangba ngamkhre loinana angang adu thangmaiban United Club ta sinarakhresu haidi
Thamaiban United Club ta angang sinarakpaduga mari lainana Thamaiban United Club ki President Pratap Lashang Themna hai sei taraga humdagi nupi macha du thasigi taruki nungthul pung ani makhairum tabad mayumdagi thokibadagi thiba khangdana leirakibane masigi matung ngasi Thamaiban Yumnam Laikai gi barada leba joy kawba miyoi amagi manakta lakpadagi miyoi sina ngasi nungthul angang adu club asida khusinarakibane khusinakirakhiba angang adu Imphal Police Station sinakre hari mana makhatana hai Thamaiban digi akoibada handak angang mangkiba thawdok toina tholakli asiguma thawdo asi makhatana thoktanaba mama mapa oibasingna angang singu seksina senabiyu karigumba angang mangba leirabusu khudakta police ta complain tawbiyu amadi TUC da pau pibiro so haiki tentangna atope headlines kadang thamjaramge covid ki saitheng nanglabasingda July manungna sel gi mateng piragani kabru singsang laifamni reserve forest ni biren Atopa Pawamana Jenims ki Director Dibena Oire, Manipur Sarkar ki Principal Secretary Health and FW B Bumlung Mang ngasi thokipa order amana Jenims ki Director Professor Laisram Diben Singana Oire, appointment asi contract basis ta sahi ohum natragana makhataba order ama thoktriba phawa oigini suhaidi tentang na state si wang mra thokpa pawkhra myamda hapsaramge Manipur yauna state mapanda health ministry na sithi ikre Laibasi goina COVID na naba masing hengalagdiba Manipur yauna state mapana Union Health Ministry na COVID-19 gi casing ningthina ngakna satnabi state sing adugi sub secretary singda CTE duna khangan khre hairi state mapana dudi Manipur Kerala Arunachal Nagaland Tripura Assam Sikkim Meghalaya na singbani so hairi Housing state sing asida COVID na naba masing hengalagdiba sigamari lainana Union Health Ministry na COVID-19 gi norm singang satnaba sub secretary da CTE duna khangan khipni so hairi atopa pawmana Assam da 5.2 magnitude yuha hakre Assam ki tuan mafam kya da 5.2 magnitude mayai oirapna yuha hakre masigi epicenter na Golpara da oiki yuha aduna kaya yamna mangtakpagi amadi aso apan asiana yawbagi haibadu inquiry tawnaba Assam sarkarna akanba hukum tawkhre haina spalli atopa pawmana Kolkata High Court na Bengal gi CM lupa lakh manga fine tawkhre Kolkata gi High Court na takiba rai amada West Bengal da mikhal ga mari lainana thokiba hingsa gi thawdok singa mari lainana High Court asina West Bengal gi CM Mamta Banerjee da lupa lakh manga fine tawkhre haina agency gi pauna hairi handak da mikhal manungda Nandigram na thokiba hingsa gi thawdok singa duga mari lainana High Court na hairiba rai asi pikiba oiramgani thajanari Makasa tarakpo na ngasi Manipur ki COVID-19 update myam na thamjaramge Government of Manipur COVID-19 kamal control room niki thadorakpa press release number 469 ngasi tang tare tha tare English ngani kun ga matoi ngasi numidang wairamgi pung manga phuki ba update ta haukiba pung kun ga mari da Manipur da miyoi satret ka yangkhai ga nithoi general population dagi aduga miyoi nipa namana Central Armed Police Force dagi nauna COVID-19 positive oiba thengnarakre Aduga hairiba miyoi singsi Imphal East dagi samaga humpuga taruk Imphal West dagi saniga nifuga tare Thaubal dagi nifuga nithoi Bisnupur dagi humdraga manga Kaksing dagi humdraga taruk Ukhrul dagi mari Champur dagi humdraga taruk Sandel dagi tare Senapati dagi taraga taruk Tamenglong dagi tare Tengnopal dagi tare None dagi tare Jiribam dagi ama amasum Kangpokpi dagi kunga mathoi ni duga makhoi gi lokhot phom thokwa section tharang khudimak su lokhot kresu haina palli Aduga haukiba pung kun gi mari isida D state level COVID-19 death audit committee gi report amagi matung ina miyoi taraga mathoi COVID-19 na laikidre hairiba miyoi singsi Imphal West gi ani east gi mari Bisnupur gi mari amasum Champur gi amane aduga makhoi singsi Rims ta mari Jenims ta ahum Sija hospital da ani Ras Medicity da ama amasum DH Champur da amane laikidabane hairiba hospital singsida aduga apun boina laikidaba miyoi mesingsi lising amaga saniga kun ga mapan sure so haina palli Aduga ngasi miyoi samriga nifuga taruk COVID-19 dagi naba phaduna research tawkhre amasum state si wariba active case lising taruk sangwaga kuntraga marini aduga recovery rate sina 89.55% haina palle duga haukiba pung kun gi mari sta apun ma D type oxygen cylinder lising amaga samapan ga taraga mari amasum B type oxygen cylinder samriga kuntraga nipan khena ba health facility sing Manipur gi da fangan kre haina spalle aduga July tang tarukta vaccinated tawkiba miyoi masingsi lising kun nga tarukka samapan nga nifuga marini aduga apun boina vaccinated tawkraba Manipur da miyoi masingsi lakh taret ka lising maudraga tarukka supnagi yangkhai ga matoini hairiba singsigi manungsida first dose kapthokraba miyoi masingna lising humdraga lising tareka chamaga marfuga marini aduga second dose
कापथोखरबा मियोय मसिंगना लिसिंग मार्फुगा निपानगा सनिपानगा हुम्फुगा तरे सुरे हाइना सुपल्ली मखा चथरकपोइना तोप मरुइबा पाउ खरगे म्यामदा थमजगे अयुक्ता हुई पुरगा वाकिंग चटपसिंगनि इम्फाल शहरगी लंबीसिंग मोचनहले नमथीहले मणिपुर येलहौइंगैदगी हौना युम योगनरकपा लमदमसिगे येलहौ हुइसिंगदी मुतखिबगा चपमानरे मियोय क्याना मपालमदगी ममल यामलबो हुइ क्या लैदुना लोइनबगी चटनबि अमा लाक्ले मसिदा नतना हुइसिंग अदु पुथोक्तुना अयु अंगनबदा वाकिंग चटपगी चटनबि अमसु लैरे हाइरिबा चटनबि असिना इम्फाल मनुंग अमदि अकोइबदा लैरिबा लंबी सरकता अदुकि मतिक मोदहनबा अमदि तुकुच्चबा पोहनबगी चांग वांगहले हाइरि मसक ममिंग तकथोकनिंगदबा इम्फाल मनुंग अमदि अकोइबा मफमसिंग तरु तनाना थमनबा थबक तौरिबा मियोय क्याना पाउसी असिदा फोंदोरकपगी मतुंग इनदि अयु अंगनबदा हुइ क्यागा लोइनना वाकिंग चटपा थोलकलिबा मियोयसिंगना मखोइना पुथोरकलिबा हुइसिंग अदुगी मथि मयुंग फाइफम असि इम्फाल शहरगी लंबी अमदि थोंग लंबीसिंगदा तौहल्ले हाइना सुपल्ली अतोप पावमना था कुंथ्रागा तरुक खुसुमल पिबीद्रबा बीडीएफ पर्सनल तरागा मरीगी इमुंगसिंगदा मतेंग पांखरे इम्फाल वेस्ट डिस्ट्रिक्ट की मनुंगदा लैबा बीडीएफ पर्सनल तरागा मरी हौखिबा इंग्लिशिंग अनिगा तरागा निपानगी अगस्त थादा थोखिबा ऑर्डर अमगी मतुंगिना कंप्यूटराइजेशन पर्सनल इन्फोर्समेंट सिस्टम CPIS की प्रोसेस तौबदा डॉक्यूमेंट खरा वाली हाइदुना रिजेक्ट तौबगी ऑर्डर अमा थोलकपदगी ड्यूटी दी सिजिनरगा थागी ऑनरियम दा पिबीदना सही अहुम सुरकलबा वाबना खम थेंगलबा बीडीएफ पर्सनल तरागा मरीगी इमुंगसिंगदा ngasi इम्फाल वेस्ट डिस्ट्रिक्ट बीडीएफ वेलफेयर एसोसिएशन ना साना थनबा पोलमसिंग तेंगबांग पिखरे सोहाइरी अतोप पावमना MP Dr. RK Ranjan Union Minister of State ओइना ngasi नुमिदांग पुंग तरुक वासक लौगदौरी Union Cabinet Minister Reshuffle ngasi नुमिदांग पुंग तरुक ताबा मतमना पांगथोकनबा थौरांग तौखरे नौना Minister Reshuffle तौबासिदा मणिपुर की लोक सभा की MP ओइरिबा Dr. RK Ranjan सु Union Minister of State ओइना वासक लौगदौरी मसिगिदमक नौना वासक लौगदौरिबा Minister सिंगी serial number कुंथ्रागा तरुकता MP Dr. RK Ranjan की ममिंग यावरी हाइना Asian News International ANI की रिपोर्ट अमन हाइरी अतोपातेन मपावमना मथिबोंग यावदबा इनर लाइन परमिट करिसु कानारोय फेडरेशन ऑफ हाउमी कुमजा इंग्लिशिंग अनिगा तरागा मपन की दिसंबर तरागा मथुदी इंडिया की प्रेसिडेंट खुयक पीदुना मणिपुर इनर लाइन परमिट सिस्टम ILPS सनबगी अयाबा पिखी अदुबो ngasi पावबो मणिपुर लेंगांगना मपानगी संगलकपा मिटोपसिंगदा सेल खरा लौरगा ILP पास पीबा मसुम पास रिन्यू तौबा नतना अतै सेक्शन थबक पाखतपा उद्री मदुना मणिपुर ILPD सतनरी अदुबु सिस्टम दा सतनद्री मथिबोंग यावदबा ILPD कानारोय हाइना फेडरेशन ऑफ हाउमी की प्रेसिडेंट सपमचा जादुमनी नंगसी प्रेस ता थदोरकपा सेरोलमना सोहाइरी लुशिलकपोइना तोपा कंटेन अमा हाइरगदी CM न सुचांपुर की कोबिना सोगलबा बेनिफिशियरी लिसिंग अहुमदा ड्राई रेशन किट फंगनबगी थरम हौदोखरे हाइन सुपाउसना फोंगली दुगी मैम हौजिक ओइनदि मतांग से लुसिनजरगे दुगा पाथोक्सगी ब्सोखिबा लानखिबि यार्स मैम नंगा पिगनी अनबु पाउसिंग अपडेट पिजरखिनि मैम ngai मिनसि हाइन चैनल सिगी मेकेरिगी थमजरी पाथोक्सगी ब्सोखिबा लानखिबि यार्स नंगा पिगनी थैंक यू